Leibaki luraba tanfamda ichang thauna lanthengnakibi imasing makhoina pairamba iramdam nushibagi maira adudi numit thana leiriba makai mutnaidana leihoragani nupilal numitna lakpasida layoikhrabi imasing adugi mafamda aikhoi khudingmakna ikok nona ikai khumnaba uttuna thamoi sengna shraddhanjali katlasi Numit ini ki konsepta ngarang state asida thunglakiba leibak asigi president Draupadi Murmuna nupilan ningsing thoromgalune nangase nupilan complex satuna laikhidraba ima singi mafamda ikai khumna ba utkhrai lisingma samapan sumna mari amasung lisingma samapan kunthra mapan da thokiba nupilan gi thogdokta matam adugi nupi singa utkiba thona lingjelbu president Draupadi Murmuna ikai khumna ba utki thoromaduda Manipur gi hanigi minister N Virensu sarugya ki bagulina ima singi mafamda haika laika tamduna ikai khumna ba utki nupilal complex la kiba Draupadi Murmuna Manipur gi nupi singi thona lingjelbu singtha ki bagulina khunai sida Manipuri nupi singna lauriba thodang bu singtha ki amati leibaga sigi mipum khudimakta Manipuri nupi singa anoba wakhalon amadi thona hapli haina phongdokhi Ziribamda doctor amadi technician sing transfer tawrabisu laktabagi sanabi ama lairiba asigi marakta radiologist amadi gynecologist Dr. Ani Athubada Ziribam district hospital da laklagani haina Chief medical officer Ziribam Dr. Vinay Prasanna phongdokrai diabetes and well-being diabetes and workplace haiba wakalon da yumpham moiduna NP NCD amadi district health society Ziribam na sinduna district hospital Ziribam gi hall da pangthokiba World Diabetes Day thoramda Chief Medical Officer Dr. Vinay Prasanna Makatana haikibada diabetes hariba laina asi sahi ahal angang khaidana mioiba pumbada naba anaba makalamani hariba anaba si mama punung da lairingai digi fawba naba anaba makalamani maramaduna laina asi hauji fawbagi oina fahanba ngamba hidak leitrabasu control tawduna thamlaga tekta kaidana punsi sang hingba yai maramaduna saba thakpada yamna section ba mathau tai hariba anaba si Sini amadi atum masadrabadi na de haina miyamna khaliba sisu aranmane haibu wafam mahana phongdokhi nasigi thoramaduda district hospital Ziribamgi DMS Muhammad Yunus Ali amadi retired superintendent of police Moirangchem Mubi susaru yakhi Kolkata da ngarang dagi hogduna thasi kunithoi fawba Sathagadaba National Integration Tour NIT da Saruyagadaba Ukhrul amasung Kamjong District ki manung da leiba school mari dagi khangalaba mahiroi kunmari ngasi headquarters IGAR South ki Lieutenant General Rabrubna lamthakrai Mantri Pukri da leiba headquarters IGAR South helipad dagi Kolkata ki ton mafam sing maruina Birla Planetarium Indian Museum Sundarban National Park Howrah Bridge Grand Victoria Memorial Eden Garden Stadium Science City Heritage Tram Ride Eco Park War Museum Viswa Bangla Geta Sathagadoriba National Integration Tour NIT gi thoromda sarugyarugdaba mahiroi sing lamthabagi thoromaduga mari lenena headquarters IGAR South ki Lieutenant General Rabrubna haikibada Manipur si yamna phajaba mafam ama oibatanatana sports ki powerhouse amasu oiri amaromda India gi oina football gi afauba club Kolkata da leriba Mohan Bagan oiri mahiroi singna mahi khak tambanatana India gi manung da leriba tuan ba state sing da khundaduna leriba miyoi singna kari karam machinjak sari amadi makhoi gi sanabina karino haiba khangdokmina ba mathau tai ngarang dagi hogduna thasi kunmathoi fawba numit tarani sumna sathagadaba
National Integration Tour NIT gi thoram asida saruk yaba phangba ibisi mairoi singi oinadi yamna kana ba mo oigani haina su phongdoki